ꯂꯝꯗꯝꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯌꯨꯝꯕꯤ ꯉꯁꯤ ꯍꯥꯡꯗꯣꯛꯆꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯐꯨꯔꯨꯞ 15ꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯃꯥꯂꯦꯝꯗ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯌꯨꯝꯕꯤꯁꯤ ꯌꯨꯡꯖꯕꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯐꯣꯔꯦꯅꯔꯁꯤꯡꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤ ꯌꯣꯠꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯆꯥ ꯃꯌꯥꯝꯁꯤꯡꯅ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯕꯅꯤ꯫ 이름담시 ngaknabidamukta sumna khakhtagi mitai haiba phrup khaktana ngakpa yaroi, tangkhul khaktana ngakpa yaroi, maram khaktana ngakpa yaroi, kabui khaktana ngakpa yaroi, thangal khaktana ngakpa yaroi. lamdamsida leiriba yek sarai sa lamdamsigi iramdamsigi mapu oriba lamsigi mapu oriba lamsigi horokmi oriba ipak iramdamsigi yeromi singna iramdamsi ngakadamane aikhogi ipa ipu singna iramdamsida aikhogi leiba hoi khudimakta yeromi phu khudimakta ipa ipu singna sinabiramba iramdamse makhogi masa masu oriba iramdamsigi yeromi khudimangna ngakminaba changi masigi damakta ngasidi yeromi phu kumanga punhalakanda irepa iramdamsigi punna ngakminadabagi punna irepa iramdamse kanminanabagi tanja ama lojabani ngasigi pilar asina malemda leiriba mipum khrimakta lamdamsigi asengba yeromi kana kana no aibdo masak takpagi tanja adumai koi federation haumina pijabani federation haumina matam khrimkta thajai apunbagi pangane thajai lamdamsida tonga tonga pup mayam lei yeromi natragasu makoi citizen of Manipur ni citizen of India ni iramdamsi makoi khudimangna lamdamsida punna hinginaba punna leminaba mathok tai nungsi chana hinginaba mathok tai iramdamsigi damukta chakwanaba mathok tai adubu iramdamsigi manganaba iramdamsibu mache tahanaba onarakpa khudimakti aikoi punna thengnaminaba changi haibasima ai thamjage aduna ngasigi yamna maruoiraba ngasigi numida sida lamdamsida leiriba yeromi khurimak malemda leiriba yeromi khurimak masa masagi yeromi gi saktam kannaba yamta akanba hioma sanghen mathok tai aikoi masen lingjen manama mathok tai haiba phomsima ngasigi leaders pillar gi sapongwa amasung akoi sangaba numisida aina miyamda thamjari